Government of Manipur COVID-19 Kamal Control Room dagi thadorapa press release number 456 ngasi tang kungamari thataru English ingani ga kunngamathoi ngasi numidang wairamgi pung manga phoki oiba update ta haukiba pung kungamari sida Manipur da miyoi songa ga nifuga mapan nauna COVID-19 positive oiba thengnare hairiba miyoi songa ga nifuga mapan na simiyoi sani ga humdra amana nupani sani ga humdra ga mapan amana nupini aduga makoi singsi Imphal East dagi samaga ahum Imphal West dagi samaga marfuga nipan Thawal dagi nifuga mapan Bisnupur dagi yangkai humdoi Kaksing dagi nifu humdoi Ukhul dagi kuntra Chusampur dagi kuntra go humdoi Sandel dagi taruk Senapati dagi mari Tamenglong dagi tara mari Tengnopal dagi taruk Kangpopi dagi tara taret Pherzol dagi ama amasum None dagi anini aduga makoi gi lokat pham tokpa 16 thorang khudimak lokhale haina sapali Haukiba pung kungamari is the state level COVID-19 death audit committee report amagi matung ina miyoi taraga mathoi COVID-19 positive oiduna laikhidre hairiba miyoi singsi Imphal West dagi ani ni Imphal East dagi ani Bisnupur dagi ama Kaksing dagi ani Sandel dagi ama Tamenglong dagi ama Kangpopi dagi ama amasum Chusampur dagi ani ni aduga makoi singsi RIMS da ani Jenims da manga Sija Hospital da ani Ras Medicity da ama amasum DI Chusampur da ama mathangsina hairiba hospital singsida laikhidabane adu apun boy nang si pawbada Manipur da COVID-19 positive oiduna laikhidaba miyoi masingsi lising amaga sumnagi marfuka manga sure amasum haukiba pung kunga mari sida haibadi miyoi satruku yangkai ga manga COVID-19 gi naba pharaktuna discharge tokre haina sapali hauji nahanduna lairiba active case masingsi Manipur da miyoi lising mapan ga samaga humdra ga mari sure hairiba miyoi siksigi manungsida miyoi samapan ga sama kuntra ga manga amadi general population nagi ne masu miyoi kuntra ga mapan amana central security personnel dagi ne hairi aduga state sigi oiriba recovery rate sina 84.49% lairi haina su phungdorakli aduga haukiba pung kunga mari sida apunma D type oxygen cylinder lising ani ga sam ga kunga ni pana masum B type oxygen cylinder samri ga taraga ni thoi khena be health facility Manipur da phangan khre haina su pali amasum latest information amagi matung ina apunba vaccinated tokiba state asigi miyoi masing si miyoi lakh mangaga lising taraga subnagi satruka nifuga mari sure haina supali aduga miyoi sing haibadi oxygen level SpO2 below 94% gi makhada leiba taragadi sungsoi soiduna athuba matamna makhoi medical advice khudakta lawgadabani natragana covid care center ship tawgadabani Helpline number sing COVID control room number 1800-345-3818 home isolation helpline number na 0385-244-1230 natragana 0385-244-1231 haina Dr. Khairam Sasikumar mangang additional director and spokesperson health department Manipur no khuyak pidino thadorakpa press release asina pali atopa paw khrana IM na tax lawbada center na athing mapirak pahaibasi framework agreement akai pa pibani NACN IM na masagi miyam dagi tax lawbada India government na athing mapirak pa si Indonaga framework agreement sauna violate tawbani haina NACN IM na thadorakpa warul amana phongdokre IM gi sirol sinai Nagaland gi governor na Naga political movement asibu lana uhonana bohonare Naga nation na masagi miyam dagi tax lawbagi matangda India government dagi ayab lawbagi mathau tadi amadi Naga singi puarida maromdom lepse duna lakhibani sai ani helaklaba Indo Naga political dialogue asida akaiba madi samamna papokhale masina maram oiduna woroisin purakna bagi sangshiliba sanglaba khongsat asida sauna akaiba oirakpa yabagi phibam amada lahele hari India naning tamba phangdringai kumja English maga samapan kunga mapan dagi hauna NACN na miyam gi mateng pangnap gi damak miyam dagi tax lawduna lakhi haina spali atopa paw mana oja singna khongjang changsin bada class boycott tawbigeno mahiroi luptaro college ki oja singna tanduna lagliba demand ama oidiba tare suba UGCP amade regulation 2018 chana hanbaga mari leinana fegok tana jun kuntra dagi online class boycott tawrabi yai haidibasi mahiroi singda wakhal gi sarang na pa hanba thawung amani haina Mahairoi loop taruk MSU Desam Ems MSF suk amadi KSA na lawbagolona na oja singna khongjang changsinba matamda class boycott tawidana ba appeal tarakli atopa pawamana ahum suba web thengnaba ngamnaba anauba plan semo MSF COVID-19 ga hum suba web asi thengnaba ngamnaba anauba plan semo
hospital-singda treatment facility hengathallu amadi medical oxygen plant hengathanaba yauna laingakta thabakta onthokpinaba wafamsing fongdorakli Manipur gi Student Federation MSF ki surol amana hai COVID ki ani super web asina miyoibada awaba saitheng kya piri nomagi misi mina gi sang hengalakpa amadi positive case masing hengalakpa leptri aikhoina khangi madudi second wave to oxygen COVID dedicated hospital laitaba COVID treatment amadi doctor nurse amadi staff sing awat pa laibana maru aiba aikhoida sauna awaba piri COVID asibu thengnabada yumdagi mapan thoktanaba lengan akanba section wafam kya thamduna laiset asidagi miyam kannanaba kanna hotnarabasu ngasimak laina asi pharakpagi mamidi uba laitri nongmada positive oibagi sang ngasi su hanthaba laitabana paktaknana test tawba madi vaccine kapthokpagi mathau tari haina supali atopa pawamana thaugi mamale hengatpana lawmi sing kokta khut hable CPI Narendra Modi lengana COVID ki waraba talak amadi lawmi otpa Black law ahungi awaba marak aduta sunatana thengthang kyara thaugi mamal ka hen hengalakibana sel thungi phibam phatkidraba suno man mathau oijab lawmi pumba kokta khut haptuna awaba kongoi samana nan tharakle amasum matomta sijabigi sang ka hengalaklabani haina CPI Manipur gi secretary member oibatanatana Manipur lawmi lupki state ki president comrade and Singazina Fongdokre haina CPI Manipur State Council gi sirol amana so hairi atopa pawa mana Kaksing gi oina June thara COVID vaccine kapa loisinana pandam thamli Rameswar Kaksing Assembly constituency gi oina June thara han patangka ki COVID vaccine kapa loisinana pandam thamli haina constituency asigi MLA Mayalam Rameswar Fongdokre Kaksing asigi manungsana leiba erengbanda Pangthokpa mass vaccination gi thoramadura MLA Rameswar makha taraduna hai India gi Prime Minister Narendra Modi amadi Manipur lenga ki CM N Biren lusingliba center amasum state ki lenga asina corona virus tagi aikhoi khudima ngakthoknaba pandamna paksana COVID vaccine kapthokpa amasum paksana test takthokpa gi thabak lokhatuna lakli Kaksing AC gi oinasu mafam kayada lepa laitana mafam da pangthoktuna lakli Makhatanasu mafam da pangthokigani haina spausna makhatana fongdorakli ngasi goinadi mya matang sai luisinjarage maroibi ipausing leragadi update pijarake haina channel asigi mekei gi thamjari duga myam pathoksa khibru sohiblan khibi yaursi myam ngakpigani aduga heyang ayunganta ayu fomusi fongsingdigi maroibi ipausing khongwacharkana myam da piba ngamna bo honajarake haina su thamjari duga mya haujujiksi COVID-19 Manipur adugi matik haibadi safaba taragasu Adumak COVID-19 nabadi leptribanina sakarna piribi SOP guidelines singakna koi punna satminasi haina su channel asigi mekedi gi myamda appeal tawjari and thank you